ngasi phong ki tuan tuan masi phong singdagi maroi bi pausing myamna thamjagi hanbada Manipur government ki war on drug mai pa kadoribra haibi asawo hanglakle drug kaya pharaba su drug mapusing di ikom kom na thadukli pona phom pauksi digi maroi ba paukhra Manipur government state asitagi drug lalon ba masum drug sejinaba maru pangna muthanabagi dama sangsiliba war on drugs campaign asi mai pa kadoribra haibi asawo hangama lakle war on drug campaign gi makhada police amasum paramilitary gi force na drug sungba lalon ba masum sejinaba kya lepna fagalabasu mara laire haina khanglaba mi sing amasum drug gi mapu singni haina khanglaba sing ikong kom na thadoki ba sina campaign asigi sapsaba pannam phangma ngamdana mamingtagi oina leibigi oithokpa leire pona pamna phangma pawge likhungi matung ina ngasi phawd Manipur police amasum paramilitary force na drug lalon ba kya drug loinana phaduna makhoi gi mathakta NDNPS Narcotic Drugs and Psychotropic Substances Act 1985 ki makhada case lokhatuna sairak pinabo honerabasu mapung phana investigation sathadringeda mara leire khangdab mi kya bail thadokre thawong asina drug lalonbasing da sairak phangani habi akiba lehendaba amasum drug ki haurakpham thidokpa ngamdana case asi namsinduna leikhinabi asoba masa amo heli drug lalonbasing asi atenba matamna thadoknabagi khujin tharang sinba asoba gengkhutpu ama leirabra habi singnaba kya meke kya digi phungdoknarakli atopa pawge likhun amagi matungina drug lalonbda senaba mi kya mapung fara investigation tawdringai amasung wayel sathatuna sabsab sairak pidringai da atenba matamgi manungda thadokpaga mari leinana Manipur Police Department na sathaba inquiry report ama Manipur government ki special secretary home da bishinkre hari pawge likhun asina makhatana hai Manipur Police ki ADGP amana sathakiba inquiry adu sei sigi me mapan da Kangpopi Police Station ki manusan ba NS2 gi Dali village manakta Kangpopi Police Station ki personnel singna checking chathabada Honda City car amadagi heroin number 4 kg 2.131 phagat ki ba masum thawdo adur senaba mising ikui kuiduna bel thadoki ba adugi matangdani thawdo adur drug loinana Chusampur gi Ji Khonom village Sangakot gi Sondan sai haukip sai kungo humdoi amasum Chusampur gi Kingkin village tagi Zamgolens haukip sai kunga motoi sipaki bani thawdo aduga mari leinana Kangpopi Police Station na NDNPS Act section 21 clause C 2960 clause 3 gi makhada case ama register tokhi makhoi ani na haidokpa matungina drug adu Manipur Police Department da head constable oi bausina henglep CIDSB da posting tariba lunming thang haukip allies mimin allies taksa pagini haiba khangmangam khibaga loinana mapu me tarada phaduna ma ki mathakta FIR tokhibani drug ki mapu ni haina masak taklaba lunming thang hawki pasi special judge NDNPS senapati gi kona saliba August tha sigi anida interim bail ama tabaga loinana sajiwa jail gi tang tarukta thadokhibani inquiry report adu gi matangna pawgi likhuna sina hai pharaba lunming thang hawki basi judicial custody jail lairingai June om amasung kunga matoi da special court asina bail objection report tarak karakhi Kangpopi Police case asigi ayogi mekeri gi June kunga manga da bail objection report ama court ta pishinbaga loinana bail adu reject tokhi makata na July taraga tereta court bail objection report ama July kunga matoi phawgi manungda ayona pislaknaba khanganki July kunga matoi sata kibi hearing adu da court na 21 oiriba lunming thang hawkip ki medical report ama pislaknaba Manipur Central Jail sajiwagi ASP da khanganki ASP jail sajiwana report adu July kunga tarukta court pishin ki hari ASP jail na pishin kiba medical report atu da lunming thang hawkip asi ma ki mabukta anabagi complaint lei sei kharagi mamang damang ising mari gi anaba leki ma hauzik hidak sari ma makhatana medical examination tawba mathak tai hauzik state asida COVID-19 gi case hengalakpaga loinana Jenims ta refer tawba da kudong sa da mamayona gani haina palle hari medical ground gi bail hearing asi July kunga treta pangthokpaga loinana court na order ama piragani haina photokhi case adu August 3 da lepkhrabasu August 2 da khanabaga loinana court na interim bail gi order ama thoki matungda harib order adu August 3 ta Sajwa jail gi ASP na phangbaga loinana lunming thangbu August 9 da jail gi thadoki bani hairi hansu paus na phungdorakli atopa paw amadana union cabinet na public wifi network lehenbagi thausil ayaba pikre Digitals India program wi sarwa mo oina Department of Telecommunity do na public
Wi-Fi network setup tauranaba public data office aggregators PDOA linkhanaba pukhalakhiba wafum Prime Minister Narendra Modi ni share loduna pangthokiba Unions Cabinet na ayaba pikre thausilasina digital connectivity hena fagat handuna miyamna kudong saba kya phangalagani Digital India ki thausil ki manungsana Wi-Fi broadband service land basina miyam marakta amaka pau fauna pa hengani loinana internet service su hena kumang thausil hangani hana Unions Cabinet ki sirol amana phongdorakli public Wi-Fi network sizinaba matamda license paiba natragana phi logi wapum leiroi thausilasina lebak sin bathuna Wi-Fi network lehalagani miyai kya gi sentok lambi su hengat hangani miyamda thabak piba mandi hena matik maya lehen basu ngamani Telecoms Regulatory Authority of India na PM wani haina mingthonba project asi paikhatnaba pukhalakibadu ngasidi mangphaunare yumjagasa numita phamkiba Unions Cabinet ki miphamna project adu ayaba pikhiba sina miyoi million kaya internet service ki khudongchaba phangalagan hari amaromdana rep ki damak punsigi sarak pikhraba miyoi ama sahi taragi matungna mara leitre haina thadokre Madhya Pradesh High Court na nupi ama rep tawba amasum hatpagi damak punsigi jail gi sarak pikhraba miyoi amagi sahi taragi tungda thadokre case aduda investigating officer aduna forensic report aduda tumduna leiba male haiba observation pikre Justice Singh Sobada amasum Satyendra Kumar Singha ki indoor bench aduna English singa taragani thoida first track court amana mangona pikhiba conviction gi mayakta thangatpa appeal ama hearing tabra humiliation numita dar district gi miyoi du mara leite haina thadokre laikhidraba nupi adugi khutagi accuse amagi samadu phangkiba matung amasum phangliba samaduna accuse adugi ga manabra haibitu sapsana lepna pagidama DNA mathau tai haina scientific officer aduna akaknaba observation piraba power investigating officer aduna DNA profile sing taunaba hona khidaba adu wakhana lamba phangde haina court aduna haiki masina injustice thokale amasum appellants adu khaktada natana mara leiba miyaidu kaidongaida phaba ngamduna natragana court ki order aduna maramoiduna ngasi maning tamna sathanduna laikhidrabi adugi maphamdasu sumdaba ma tawre haina bench aduna haiki accused adu phanaba amasum evidence khomjinbegi formality sing adu mapung pharaba matungda investigating officer aduna forensic report adugi matangdadi tumduna laikhibagum tawre haina court aduna haiki prosecution adugi matung ina English singaniga taraga mathoida darda labuk amada nupi ama rep tawkiba amasum hatkibagi damak nupa adu maral sikhi amasum applicant adugi counsel aduna maki client adubu lana maral season ki amasum phaki aduga case sida circumstantial evidence adu prosecution aduna maset punsinba ngamkhidre haiken spouse phongdoragli losilakpona tentakna thamjagi angang ani yauna imunggi miyoi taruk sina phangle thamoi sokpa thaudo amada Haryana gi Ambala gi Balana khunda imung amagi miyoi taruk ngasi ayuk sina phangle haina official singna phongdokre official sing aduna mapum aduragi suicide note ama phangkhre laikhidraba miyoi sing adudi Sangat Ram sei humfugamanga maki nupi Mahindra Kaur Sukhwinder Singha sei kuntraga mari magi nupi Rina Sukhwinder Singha gi masa nupi sing asu sei manga amasum jasi sei tereni imung amatagi angang ani yauna miyoi taruk sina phangle mapum adura crime team amasang koksin khre amasum suicide note ama phangkhre makataba thijinbagi thabak sathari haina Ambala gi deputy superintendent of police Gojinder Sarmana haiki haina spouse na makatana sa phongdorakli loisilakpoina iraiba pauksi digi atenma pau khraga memna thamjage fever gi case na lockdown tawkhibadu covid natte flu ni North Korea na ngasi phongdokhibada China makoi ge tainaba ngamkhai manakta masakhangdaba leihaugi case na lakhibadu flu patient singni haina confirm tawre hadi ngarang leiba aduna makoina Angang province ta fever gi case mari thengna kraba matung maphamadu lockdown pangthoktuna medical field sing mobilize toraki aduma pumadu covid-19 nati haina panki North Korea na thasigi manungda makoina covid pu maithiba pi bangamle haina su laukthokibani hadi amaromdana India gi kha thangbu saruk amasum awang nong pokta akan manong sugani India Meteorological Department IMD na phongdorakpagi matung ina kha nong pok thangwa Pakistan amasum aduga samnaba kha nong sup Rajasthan da low pressure area amasum oirapna Hauzik low pressure hengalakli hana phongdorakli masina maram oiduna South Peninsula gi saruk sing amasum awang nongpok India gi mafam singda mathang numit mangani gi manungda akan manungju suragan hari
ꯃꯁꯤꯗ ꯅꯠꯇꯅ ꯎꯠꯇꯔꯈꯥꯟ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛ ꯕꯤꯍꯥꯔ ꯑꯃꯁꯨꯡ ꯁꯕ ꯍꯤꯃꯥꯂꯌꯟꯁ ꯋꯦꯁ ꯕꯦꯡꯒꯜ ꯁꯤꯛꯀꯤꯝꯗ ꯑꯣꯒꯁ 28ꯗꯒꯤ ꯑꯣꯒꯁ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯀꯟꯕ ꯅꯣꯡꯖꯨ ꯆꯨꯔꯒꯅꯤꯁꯨ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ